ꯃꯃꯥꯡ ꯊꯛꯇ ꯑꯍꯜ ꯑꯃꯅ ꯕꯤꯀ꯭ꯔꯥꯟꯠꯀꯤ ꯒꯥꯔꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯉꯥꯡ ꯑꯃꯕꯨ ꯂꯥꯛꯀꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯣ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯄꯤꯕ ꯉꯝꯒꯅꯤ, ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯥꯟꯠꯇ ꯐꯣꯟ ꯇꯧꯔꯛꯏ꯫ ꯕꯤꯀ꯭ꯔꯥꯟꯠꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯇꯦꯛꯁꯤ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯠꯀꯤ ꯐꯣꯇꯣ ꯑꯗꯨ ꯂꯥꯛꯄ ꯊꯦꯡꯅꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯒꯦꯡ ꯈꯨꯄꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯥꯟꯠꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯒꯤ ꯃꯍꯨꯠꯇ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯒꯔꯥꯖ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯕꯤꯀ꯭ꯔꯥꯟꯠꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯕꯤꯀ꯭ꯔꯥꯟꯠꯄꯨ ꯃꯍꯥꯛꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯅꯥꯌꯛ ꯚꯥꯏ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯥꯟꯠꯇꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯁꯨꯝ ꯌꯦꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯥꯟꯠꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ꯫ ꯕꯤꯀ꯭ꯔꯥꯟꯠꯁꯨ ꯍꯟꯕ ꯂꯩꯇꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ꯫ ꯑꯁꯨꯝ ꯐꯨꯊꯅꯔꯛꯄꯗꯒꯤꯗꯤ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯍꯧꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯆꯩꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯤꯡꯅ ꯄꯣꯔꯛꯑꯣ ꯍꯥꯏꯕꯅꯤ, ꯅꯈꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯐꯨꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯕꯤꯀ꯭ꯔꯥꯟꯠꯄꯨ ꯃꯍꯥꯛꯀꯤ ꯒꯣꯗꯥꯎꯟ ꯑꯃꯗ ꯄꯣꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯖꯅ ꯐꯝꯍꯜꯂꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯂꯥꯛꯏ꯫ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯆꯧꯕꯅꯤꯅ ꯍꯨꯔꯥꯟꯕꯗꯨ ꯅꯪꯅ ꯐꯥꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯐꯣꯇꯣ ꯑꯁꯤ ꯑꯩꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯊꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟꯠꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯉꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟꯠꯇꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯑꯩꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯥꯟꯠꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯃꯍꯥꯛꯀꯤ PA ꯑꯗꯨꯒ ꯅꯣꯡꯃ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯎꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯒꯤ PA ꯑꯗꯨꯅ ꯅꯪꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯁꯥꯗꯨꯅ ꯂꯥꯛꯄꯗꯣ ꯃꯁꯛ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯍꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ PA ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯆꯥꯔꯖ ꯄꯤꯗꯨꯅ ꯐꯥꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯄꯩꯁꯥꯁꯤꯡ ꯍꯨꯔꯥꯜꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯅꯦꯅ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯍꯥꯛꯄꯨꯁꯨ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯀꯥꯎꯕ ꯇꯥꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ PA ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯃꯅ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯥꯏꯗꯤꯌꯥ ꯄꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯕꯤꯀ꯭ꯔꯥꯟꯠꯀꯁꯨ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯅꯝꯕꯔꯒꯁꯨ ꯂꯧꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯥꯟꯠꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯁꯕꯟꯗꯤ ꯇꯧꯕꯒꯤ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯁꯟꯗꯨꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯝꯃꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤꯅ ꯍꯨꯔꯥꯟꯕ ꯑꯁꯤ ꯕꯤꯀ꯭ꯔꯥꯟꯠ ꯅꯠꯇꯦ, ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯅ ꯍꯨꯔꯥꯟꯕꯅꯤ, ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯕు ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯥꯟꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ, ꯕ꯭ꯂꯗ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤ O ꯅꯦꯒꯦꯇꯤꯚ ꯕ꯭ꯂꯗ ꯅꯠꯇ꯭ꯔꯥ, ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯁꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅꯤꯅꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯕꯤꯀ꯭ꯔꯥꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯅꯥꯕ ꯐꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯟꯠꯁꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯒꯦ, ꯑꯇꯣꯞꯄ ꯇ꯭ꯔꯥꯟꯖꯦꯛꯁꯟꯅ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯀ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯕꯨ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯈꯔ ꯂꯧꯅꯤꯅ ꯆꯪꯉꯨꯕꯅꯤ, ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ, ꯃꯍꯥꯛ ꯑꯗꯨꯝ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ PA ꯑꯗꯨꯅ ꯐꯣꯇꯣ ꯑꯃ ꯎꯠꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤꯕꯁꯤꯡ ꯑꯁꯤ ꯕꯤꯀ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯕꯤꯀ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯀꯣꯂꯣꯅꯤꯁꯤꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯤꯕ ꯑꯃꯁꯨꯡ ꯀꯣꯔꯄꯣꯔꯦꯇꯔ ꯑꯣꯏꯅꯕꯒꯤ ꯃꯪꯂꯥꯟ ꯃꯪꯂꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯩꯁꯥ ꯑꯗꯨ ꯊꯥꯗꯍꯜꯂꯗꯨꯅ ꯑꯩꯕꯨ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯧꯍꯟꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯥꯟꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ, ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯉꯛꯄꯅ ꯂꯣꯏꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ, ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯐꯥꯗꯣꯔꯤꯕ, ꯌꯥꯝꯅ ꯐꯖꯅ ꯐꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯛꯁꯔꯥꯅ
ꯕꯤꯀ꯭ꯔꯥꯟꯄꯨ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯁꯤ ꯊꯦꯡꯅ ꯂꯩ ꯑꯛꯁꯔꯥꯅ ꯁꯥꯎꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯕꯤꯀ꯭ꯔꯥꯟꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯥꯟ ꯂꯥꯛꯈꯤꯗꯦ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯆꯥꯅ ꯐꯥꯎꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯥꯟꯗ ꯆꯩꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯅ ꯅꯨꯄꯥ ꯈꯔꯅꯁꯨ ꯑꯛꯁꯔꯥꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯟꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯌꯦꯡꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯕꯗꯒꯤꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯗꯨꯗꯒꯤ ꯍꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯊꯥ ꯑꯃꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯒꯅꯤ ꯊꯥ ꯑꯃꯗ ꯀꯣꯏꯕ ꯀꯌꯥꯔꯛ ꯄꯨꯕꯤꯒꯅꯤ ꯀꯣꯐꯤ ꯁꯣꯞꯇ ꯀꯌꯥꯔꯛ ꯆꯠꯀꯅꯤ ꯁꯣꯞꯄꯤꯡ ꯀꯌꯥꯔꯛ ꯄꯨꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯆꯨꯝ ꯇꯥꯔꯒꯗꯤ ꯐꯔꯦ ꯆꯨꯝꯗ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯅꯤꯡꯁꯤꯡꯗ꯭ꯔꯒꯅ ꯀꯔꯤ ꯊꯣꯛꯀꯅꯤ ꯒꯤꯐ ꯄꯤꯗ꯭ꯔꯁꯨ ꯁꯥꯎꯅꯤ ꯄꯤꯔꯁꯨ ꯃꯗꯨ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯇꯧꯒꯅꯤ ꯐꯦꯁꯕꯨꯛꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯅꯃꯥꯟꯅꯕꯤꯒꯤ ꯐꯣꯇꯣ ꯊꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯝꯃꯣꯏꯗ꯭ꯔꯥ ꯀꯔꯝꯕ ꯐ꯭ꯔꯦꯟ ꯊꯝꯒꯅꯤ ꯀꯔꯝꯕ ꯐ꯭ꯔꯦꯟ ꯊꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯂꯥꯏꯛ ꯇꯧꯔꯒꯅ ꯀꯔꯤ ꯇꯧꯒꯅꯤ ꯀꯃꯦꯟ ꯇꯧꯔꯒꯅ ꯀꯔꯤ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅꯕꯨ ꯂꯥꯏꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯤꯖꯤꯒ ꯂꯩꯔꯝꯃꯕ ꯋꯦꯇꯤꯡꯒ ꯂꯩꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯅꯨꯄꯥ ꯑꯣꯏꯔꯝꯕꯅ ꯐꯔꯦ ꯅꯨꯄꯤ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯀꯔꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯍꯪꯉꯛꯇꯣꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯁꯨ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕꯅꯤ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃꯅ ꯆꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯅ ꯅꯪꯅ ꯑꯃꯨꯛ ꯃꯥ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯏꯪꯅ ꯅꯨꯡꯁꯤꯅ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯨꯅꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯇꯥꯛꯄꯤꯕꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠ ꯑꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯖꯔꯔꯣꯏ ꯅꯨꯄꯥ ꯈꯛꯇ ꯌꯦꯡꯖꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯟꯖꯥꯗꯨꯗ ꯑꯛꯁꯔꯥꯁꯨ ꯆꯪꯉꯛꯇꯨꯅ ꯅꯪꯅ ꯅꯨꯄꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯥ ꯌꯥꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯩꯔꯗꯨꯅ ꯆꯠꯈꯤ ꯅꯨꯄꯤ ꯄꯩꯕ ꯊꯦꯝꯕ ꯍꯥꯏꯕꯁꯤ ꯐꯤꯂꯝꯗꯕꯨ ꯏꯁꯩ ꯑꯃꯗ ꯌꯥꯕꯒꯤ ꯋꯥꯅꯤ ꯑꯁꯦꯡꯕꯗꯗꯤ ꯄꯩꯁꯥ ꯑꯃꯁꯨꯡ ꯈꯗꯥꯡꯒꯤ ꯑꯦꯅꯔꯖꯤ ꯌꯥꯝꯅ ꯇꯤꯡꯕꯅꯤ ꯈꯔ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯥꯌꯛꯀꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯗꯨ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯥꯟꯅꯦ ꯅꯥꯌꯛꯀꯤ ꯄꯤ ꯑꯗꯨꯅꯦ ꯒꯨꯟꯗꯥ ꯑꯗꯨꯅꯦ ꯄꯨꯟꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯄꯔꯦꯡ ꯑꯗꯨ ꯙꯥꯕꯥ ꯑꯃꯗ ꯄꯨꯁꯤꯜꯂꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯕꯤꯍꯥꯔꯤꯒꯤ ꯃꯤ ꯈꯔ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯅ ꯄꯨꯔꯛꯇ꯭ꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨꯒ ꯆꯦꯟꯖ ꯇꯧꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯟꯇꯥꯅ ꯆꯠꯁꯜꯂꯗꯨꯅ ꯅꯥꯌꯛꯀꯤ ꯃꯤ ꯁꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯅꯥꯌꯛꯀꯤ ꯒꯥꯔꯤ ꯅꯝꯕꯔꯁꯤꯡ ꯊꯦꯠꯆꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯥꯌꯛꯀꯤ ꯃꯤ ꯁꯥꯔꯗꯨꯅ ꯆꯠꯄꯅꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯂꯨꯄꯥ 10 ꯆꯠꯄꯤ ꯁꯦꯒꯥꯏꯕ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯅꯥꯌꯛꯀꯤ ꯃꯤ ꯁꯥꯜꯂꯤꯕ ꯕꯤꯀ꯭ꯔꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥꯗꯨ ꯈꯨꯠꯁꯤꯟꯅꯕꯅꯤ ꯃꯗꯨꯗ ꯕꯤꯀ꯭ꯔꯥꯟꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯩꯁꯥ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯁꯝꯖꯤꯟꯅꯕ ꯁꯥꯎ ꯃꯈꯣꯏ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯨ ꯍꯥꯏꯕꯒꯨꯝꯅ ꯑꯇꯣꯞꯄ ꯄꯩꯁꯥ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯆꯥꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯅꯩ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯀꯌꯥ ꯃꯔꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯕꯤꯍꯥꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯀꯔꯦꯟꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯍꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯕꯤꯍꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯒꯦꯠꯑꯞ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯤꯍꯥꯔꯤ ꯁꯥꯔꯗꯨꯅ ꯅꯥꯌꯛꯀꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯥꯟꯄꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯑꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯄꯩꯁꯥ ꯂꯨꯄꯥ 10 ꯆꯠꯄꯤ ꯁꯦꯒꯥꯏꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯌꯦꯡꯉꯤ ꯄꯩꯁꯥ ꯑꯗꯨ ꯃꯈꯣꯏ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯩꯁꯥ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯔꯦ ꯍꯥꯏꯗꯨꯅ ꯅꯥꯌꯛꯀꯤ ꯃꯤꯅ ꯅꯥꯌꯛꯇ ꯐꯣꯟ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ GPS ꯎꯗꯨꯅ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ ꯕꯦꯒ ꯃꯈꯥꯗ ꯃꯍꯥꯛꯅ GPS ꯇ꯭ꯔꯦꯀꯔ ꯑꯃ ꯌꯥꯎꯕꯅꯤ GPS ꯇ꯭ꯔꯦꯀꯔ ꯑꯗꯨ ꯆꯠꯀꯗꯕ ꯂꯝꯕꯤꯗ ꯆꯠꯇꯕꯤꯗ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯄ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯀ꯭ꯔꯥꯟꯁꯨ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯔꯛꯏ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯥꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯌꯛꯀꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯛꯏ ꯅꯈꯣꯏꯁꯤ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯅꯥꯒꯤ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏꯁꯨ ꯀꯅꯥꯝꯇꯅ ꯊꯥꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯁꯤ ꯑꯩꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯗꯨꯅ
ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯄꯤ ꯑꯦ ꯑꯗꯨ ꯈꯛꯇꯅꯤ ꯐꯨꯕꯤꯔꯝꯗ꯭ꯔꯤꯕꯁꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯐꯨꯈꯤ ꯄꯤ ꯑꯦ ꯑꯗꯨꯅ ꯅꯥꯌꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯔꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯤꯀ꯭ꯔꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯥꯌꯛꯁꯨ ꯁꯥꯎꯔꯗꯨꯅ ꯕꯤꯀ꯭ꯔꯥꯟꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯄꯤꯕ ꯇꯥꯔꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯑꯥꯏꯗꯤꯌꯥ ꯄꯤꯔꯨꯕꯗꯒꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕ ꯁꯥꯗꯨꯅ ꯂꯩꯈꯤ ꯌꯨꯝꯕꯨꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯤꯔꯣꯜꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯦꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯛꯁꯔꯥꯕꯨ ꯐꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯏ ꯄꯤꯒꯅꯤ ꯇꯧꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯔꯗꯨꯅ ꯃꯈꯣꯏꯅ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯗꯨꯅ ꯗꯨꯔꯒꯥ ꯗꯦꯕꯤ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯃꯝꯒꯅꯤ ꯀꯣꯏꯊꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏ ꯃꯍꯥꯛꯅ ꯑꯛꯁꯔꯥꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯈꯪꯍꯟꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗꯒꯤ ꯇ꯭ꯔꯁ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯏ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯇ꯭ꯔꯁ ꯑꯁꯤ ꯃꯍꯥꯛꯅ ꯆꯂꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯍꯥꯏꯕꯗꯤ ꯅꯥꯌꯛꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯡꯂꯕ ꯀꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯣꯡ ꯇꯥꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯥꯌꯛꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯀꯅꯨ ꯍꯨꯔꯥꯟꯕꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯎꯕꯗ ꯅꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯥꯌꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯔꯥꯟꯕꯅꯤꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯅꯣꯛꯇꯅ ꯀꯔꯝꯅ ꯇꯧꯒꯅꯤ ꯃꯗꯨꯗꯒꯤ ꯅꯥꯌꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯁꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯅꯤꯡꯁꯤꯡꯉꯨ ꯅꯪꯅ ꯃꯤꯅꯤꯠ 5 ꯎꯅꯅꯕ ꯃꯤꯅꯤꯠ 2ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ CMꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯐꯣꯟ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤꯕ ꯅꯨꯄꯥꯗꯣ ꯍꯥꯏꯕꯗꯤ ꯂꯟꯗꯟꯗ ꯅꯪꯅ ꯄꯨꯡ 3 ꯉꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃꯨꯛꯇꯕꯨ ꯁꯥꯟꯅꯖꯔꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯈꯤꯕ ꯑꯃꯁꯨꯡ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 1ꯈꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯃꯗꯨꯅ ꯅꯥꯌꯛꯅ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯅꯟ ꯁꯨꯔꯥꯅꯥꯕꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯅꯟ ꯁꯨꯔꯥꯅꯥꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯥꯟꯆ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯨꯔꯥꯅꯥ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯃꯠꯇ ꯑꯣꯏꯔꯕ ꯑꯦꯌꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯛꯁꯔꯥ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯅꯟ ꯁꯨꯔꯥꯅꯥ ꯑꯃꯁꯨꯡ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥꯗ ꯂꯥꯛꯏ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯇꯣꯞ 10ꯒꯤ ꯃꯅꯨꯡ ꯆꯜꯂꯕ ꯀꯝꯄꯅꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯔꯛꯏ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤ ꯍꯟꯗꯛꯇꯤ ꯑꯣꯇꯣꯃꯣꯕꯥꯏꯜ ꯏꯟꯗꯁꯇ꯭ꯔꯤꯗꯁꯨ ꯈꯨꯠ ꯊꯥꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯄꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯗꯨꯗꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯨꯝꯅ ꯄꯥꯡ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯦ ꯅꯝꯕꯔ 1ꯗ ꯌꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯅꯣ ꯕꯕꯥ ꯄꯩꯁꯥꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯄꯩꯁꯥ ꯅꯠꯇꯅ ꯀꯔꯤꯝꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯅꯃꯥꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯏꯁꯤꯅ ꯅꯃꯥꯁꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯗꯨꯅꯇ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯄꯩꯁꯥ ꯌꯥꯎꯗꯅꯕꯨ ꯍꯤꯡꯕ ꯌꯥꯕ꯭ꯔꯥ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯟꯁꯤꯁꯤ ꯃꯍꯥꯎ ꯌꯥꯎꯗꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯌꯥꯔꯦ ꯍꯌꯦꯡꯗꯤ ꯏꯃꯥꯒꯤ ꯀꯨꯃꯣꯟ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨꯗꯤ ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯃꯃꯥꯒꯤ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯄꯥꯗꯨꯒ ꯃꯃꯥꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯂꯩꯈꯤ ꯃꯄꯥꯗꯨꯅꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯖꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯗꯨꯔꯒꯥ ꯗꯦꯕꯤ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯇꯨꯗꯒꯤ ꯇꯤꯂꯛ ꯍꯥꯏꯔꯤꯕ ꯏꯟꯆꯥꯔꯖ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯐꯣꯟ ꯄꯥꯏꯈꯠꯄꯅꯤ ꯃꯄꯥꯗꯨꯅꯗꯤ ꯐꯣन ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯗꯨꯔꯒꯥ ꯗꯦꯕꯤꯒꯤ ꯃꯍꯥꯛꯀꯤ ꯀꯨꯃꯣꯟ ꯊꯣꯛꯄ ꯑꯗꯨ ꯆꯍꯤ 15 ꯐꯥꯖꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯐꯪꯁꯟ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯈꯔ ꯎꯠꯀꯅꯤ ꯂꯩ ꯈꯔ ꯁꯤꯕꯤꯒꯅꯤ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯄꯩꯁꯥ ꯑꯗꯨ ꯀꯥꯞꯄꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯒꯤ ꯅꯠꯇꯦ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯇꯤꯂꯛ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯗꯤ ꯁꯪꯁꯥꯔꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯣꯟ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯄꯥꯏꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯇꯤꯂꯛꯇ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯐꯣꯟ ꯑꯗꯨ ꯊꯝꯕꯤꯈꯤꯅꯨ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯁꯥꯎꯕꯤꯒꯅꯨ ꯑꯩ ꯂꯥꯛꯁꯨ ꯂꯥꯛꯀꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯤꯂꯛꯇ ꯍꯪꯉꯤ
असम तौदुना महाग इंडिया चनबैदमक्ता सेम साखी मदुदगिदी विक्रांतसु मपादा बिजनेस एक्सपांशन की दमक्ता आई इंडिया चतके हाइदुन हाइरे हाइबदी महागना ऑटोमोबाइल की कंपनी में लिंखनबैदमक्ता इंडिया चतके हाइदुन हाइरकपनी मपानदी मफम अदुगी एटमॉस्फेयर अदुगा हवा नुसिद अदुगा नंग चानरोय हाइदुन हाइ अदुबो मफम अदुदगी आई असि साखिबनी मरम अदुना आइसु मफम अदु चतके मीगी लम असि चौखप याबा चौखलले आई रेबाक्सु ओंगता चौखलनगी हाइदुन हाइरे असम तौदुना महाग इंडिया तमना लाखी महागना इंडिया दा लापो मतमदा मखोई कंपनी की मीसिंग अदु हाना महाबु वोंगनबैदमक्ता ngaidun lei माकी पर्सनल असिस्टेंट अमसु लैबनी ममांग थक्ता विक्रांत अतोप मी मगा वै सनै हाइबदुदी माकी पर्सनल असिस्टेंट असि ओइदुन लेरमी महाना मफम अदुदा हाइबदी इंडिया दा लापो मतमदा कनाना करी ओइदिबनो हाइबसी लोइन स्टडी तौदुन लाखिबनी महाना सुमसुम गाड़ी तोंदुन लापो मतमदा ट्रैफिक ता महाक खाम ताखी मफम अदुदा मी मयाम क्यू लेतुन लैबनी मफम अदुदा अंगांग अमा गांधी की गेटअप तौदुना मंगोंदा पैसा निबा लाखी मतौ अदु उबा मतमदा महाना मंगोंदा पैसा मैम पीखी मदुदगी महाकी सेक्रेटरी दुना करिगिनो अंगांग असिदा पैसा मैम पिसलिबसिबो हाइदुन हंगी मदुर महाना हरक्लिबासना अंगांग असिदा पैसा निबगी पैसा पीब नते महाना गांधी सानबा होनाबदा चंखिबा महाकी एफर्ट सिंग अदुगी पीबनी हाइदुन हाइरे अंगांग अदु लंबी लांगे तबो मतमदा गाड़ी सोके तबो मतमदा महाना मखुत अदु थोनाउदगी थिंथोरको मतमदा बाइक अमना महाकी मखुत अदु थोंखी महाकी मखुत अदु सोले हाइदुना महापो हॉस्पिटल तमना पुदुना महाकी मीसिंग अदुना लायंगनबैदमक्ता पोरे विक्रांतदी कसु लैबा पोनतेदा कसु नादे हाइदुन हाइ अदुबो करिगुम मसी वाफम असि नकोगी बाबाना खंखिबा तारगदी अकोइबो थबक्तगी लोइना ताथोपिबा तारे हाइदुना महाना विक्रांतबो मफम अदुरा लायंगबा लाखिबनी तंजादुरा मफम अदुदा अना आयेक असोक अपन क्यामनु पुखलei अना आयेक सिंग अदु बोम पुखाइबदगी सोकपनी हाइदुना पोरकपनी मतौ अदु उबा मतमदा विक्रांत यानो नुंगाइखिदे मफम अदुरा होम मिनिस्टर अमसुंग हेल्थ मिनिस्टर सुलाई मखोइन हारिबसिना असिबदना लाख 10 पीनी असोकपदना लाख 5 पीनी हाइदुना हारकपनी अमसुंग हेल्थ मिनिस्टरना लायंगबा मतमदा संगदबा सेनफम सिंगदुसु लोइना पीगनी हाइदुना हारकपनी मसिदनी ममांगदा हनुबी अमगा हनुबा अमगना मसुनुपी सोपदुबो लायंगनबैदमक्ता एक्सग्रेसिया लौबा लाखपा मतमदा हनुबीदु मैचिंगदुना मफम अदुरी तादुना मको कायदुना सिखिबनी मसिगी सेनफम सिंग असिनी हाइबदी मिनिस्टर सिंग अदु लाउथुके सेनफम अदु लौबा लाखपनी मदुदगी विक्रांतना महाकी सेक्रेटरी दु बुथादुना होम मिनिस्टर अदुदा करोड़ अमगी चेक अमा सिनहली मदुदा करिनो असुयाम पैसा से कनाना पिरक्लिबनो हाइदुन हंगी फोटो अमता कामिनगी हाइदुना होम मिनिस्टर अदुना हारकपनी मदुदा महाकी सेक्रेटरी अदुना हारक्लिबसिना मसक ममिंग दियाथोकनु मतेंग पांगगा लोइरे हाइदुना महाकी वखलो लei हाइदुन हारे असुम तौदुना विक्रांत अमसुंग महाकी मीसिंग अदु दुर्गा देवी चैरिटेबल आश्रम अदुदा लाखी मफम अदुदा महाना मचानुपा हाइबदी आनंद सुराना की मचानुपा अदुबु तिलंगना उबु मतमदा यामना हराउजै मखोइना महापु यामना निथीजना वेलकम तौबिखी मदुदगी सिन असि विक्रांत अंगांग ओनिगी मतमदा ममागा मपागा वरि सनादुना लेबिगी मतांगा नुसिंगी मदु दुर्गाना महाकना महाकी पैसाना मयामगी समाज सेवा तौबु मतमदा मपाना थिंगबा पीबनी मरम मदुना मिंगोना पैसा सम पिथोक लेतरगदी अखोइ नुंगायरोय हाइदुना मखोइ लंदन चनबीदमक्ता सेम साखिबा टाइमिंग अदु महाना निसिंगै असुम तौदुना मतौ असुमना महाना मफम अदुदा बिजनेस तौदुना हाइबदी लंदन बिजनेस क्यामरुम तौदुना पैसा नुसा तानखिबगी मतांग अदु निसिंगकपनी मदुना ममाना हजखिबा वाफम असिना आनंद नंगना आइबु आइ आश्रमदगी थाना पुबदी याइ अदुबो आइगु वाखलोंदी नंगना होंबा ngamoi हाइदुना महाना खंदुन लेहबगी मतांग अदु सु उहली मफम अदुना विक्रांत लापो मतंदा आइदी आइगी माइ मनाता लापो चप मानरे हाइदुन हारे वाहिलुता मतंदा मफम अदुना लेरिबा अहनसिंग अदुन हारे अखोइदी आइगी इचा इसु सिंगा हुंतोकपिराबनी नाथोकपिराग्लबनी अदु नगिना माना अखोइबु मफम असिल लेजफम चंगजफम पीरे हाइदुन हारे मदुदगिदी मफम मदुदा पाखंग लेसाबी क्यामरुमसु चावरदुना थबक क्यामरुम तौदुना अचौ अचौबा पोइसनदा लेबगी मोंग सिजु अखोइना उबा फंगे मदुदगिदी विक्रांतना माकी मिसिंग अदुदा चेक बुकदा पिरो पैसा खरा डोनेट तौरंगे हाइदुन हारे वाहिलुता मतम तिलकना हरक्लिबासना पैसागिदी यारनी नंगी नमाना मफम असिदा थारक्लिबा पैसासे यामना थारक्थ्रबनी नंगी माना नुंगाइजखिदबा हाइब तारगदी मसामग लाक्तुना मयांगी सेवा तौबा फंगिदबासिनी नोगी माना खंजखिबसिदी पैसादगिदी मयांगी सेवा तौबुसना हेना लुई हाइदुन खंजबनी हाइदुन हारे असुम तौदुना विक्रांतसु महाकी क्लाइंट सिंग अदुगा मीटिंग तौदुना लेकी मीटिंग तौबुलुरकांदा माना मपादा फोन तौई मदुना मपाना नाहाकी प्रोजेक्ट अदुगी दमक्ता दिल्ली चतुना MOU दुदा साइन तौहलो अदु तारगदी प्रोजेक्ट अदु अखोइगी ओइरनी अदुगा लंदन दा हलो हाइदुन हारे असुम तौदुना महाकसु दिल्ली चतुना सोयदु लौगे तब मिकुबदुरा मफम अदुदा डॉक्टर अदुसु लाक्तुना महाकी खुत्ता पुलिबा बेंडेज अदु हांदोई
hospital adu lakhiba ana yek myam sing adu kamai tawre hadun hari madula doctor duna discharge tawkhre hadun hari karino asuk yamna thina soklabadubo yamna thuna karamna discharge tawribano hadun hari madula doctor adu harakliba sina ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯊꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯪꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯕꯨ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯌꯥꯃꯔꯨꯝꯅꯗꯤ ꯃꯈꯣꯏꯒꯤ ꯂꯥꯌꯦꯡꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩꯅꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯄꯤꯗꯕꯅꯤ ꯆꯤꯟꯗꯅ ꯑꯃ ꯊꯕꯛꯅ ꯑꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜ ꯀꯥꯡꯕꯨꯅꯗꯤ ꯌꯦꯡꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯎꯔꯤꯕꯁꯤꯗꯤ ꯄꯩꯁꯥ ꯈꯛꯇꯅꯤ ꯃꯤꯒꯤ ꯊꯋꯥꯏꯗꯤ ꯀꯩꯝꯇ ꯎꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯟꯅ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯂꯩꯒꯦ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯊꯤꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯍꯥꯏꯔꯛꯏ ꯗꯤꯜꯂꯤ ꯆꯠꯄꯗꯨꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯥꯟꯇꯤ ꯗꯤꯜꯂꯤ ꯆꯠꯂꯔꯣꯏ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯎꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯎꯅꯕ ꯂꯥꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯥꯟꯇ ꯍꯪꯉꯤ ꯃꯗꯨꯗ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯗꯨꯔꯒꯥ ꯗꯦꯕꯤ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯇꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯁꯨ ꯌꯥꯎꯏ ꯈꯔ ꯈꯛ ꯁꯣꯛꯄꯁꯨ ꯌꯥꯎꯏ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯇꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯁꯣꯛ ꯑꯅꯥ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯥꯔꯃꯤꯡ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯊꯥꯗ ꯂꯨꯄꯥ 10,000 ꯍꯤꯗꯥꯛ ꯂꯩꯗꯕ ꯌꯥꯗꯦ ꯒꯣꯔꯃꯦꯟꯅꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯀꯞꯄꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯑꯃꯗꯤ ꯔꯪ ꯁꯪꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯣꯝ ꯕ꯭ꯂꯥꯁꯇ ꯌꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯦ ꯌꯨꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯗ ꯃꯤꯡꯖꯦꯜ ꯈꯔ ꯃꯀꯣꯛꯇ ꯆꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯃꯁꯨꯡ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯁꯔꯀꯥꯔꯅꯗꯤ ꯂꯨꯄꯥ 5,00,000 ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯀꯤꯝ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯡꯗ ꯕꯤꯀ꯭ꯔꯥꯟꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯕꯣꯝ ꯕ꯭ꯂꯥꯁꯇ ꯌꯥꯎꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯔꯟꯅꯤꯡ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯅꯤ ꯅꯦꯁꯅꯦꯜꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯈꯣꯡ ꯇꯠꯂꯕꯅꯤꯅ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗꯗꯤ ꯆꯦ ꯍꯪꯉꯛꯏ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯇ ꯆꯠꯄꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯒꯤꯗꯃꯛꯇ ꯍꯪꯉꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯂꯟꯗꯟꯗ ꯍꯜꯂꯁꯤ ꯀꯗꯥꯏ ꯍꯟꯒꯨꯝꯁꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯪꯒꯗꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯪꯕ ꯃꯇꯝꯗ ꯄꯤꯌꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯂꯨꯄꯥ 5,000 ꯄꯨꯔꯛ ꯑꯗꯨꯒ ₹150,000 ꯄꯨꯗꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯁꯤꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯅꯗꯤ ₹5,00,000 ꯄꯤꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯤꯌꯣꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏꯁꯤꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ₹3 ꯀꯠ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯅꯉꯣꯟꯗ ꯄꯤꯔꯛꯇꯣꯔꯤꯕꯁꯦ ₹1.5 ꯑꯇꯩꯗꯤ ꯂꯣꯏꯅ ꯀꯛꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯡꯅꯔꯤꯕ ꯁꯪꯅꯔꯤꯕꯁꯤꯡ ꯑꯗꯨ ꯕꯤꯀ꯭ꯔꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯤꯀ꯭ꯔꯥꯟꯅ ꯎꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯂꯧ ꯎꯕ ꯃꯇꯝꯗ ꯀꯥꯟꯅꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯒꯤ ꯄꯩꯁꯥꯁꯨ ꯄꯨꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯀꯔꯤꯒꯨꯝꯕ ꯂꯧ ꯎꯕꯅ ꯁꯨꯁꯥꯏꯗ ꯇꯧ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯁꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯨ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁ ꯑꯁꯤꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ ꯈꯨꯡꯒꯪꯗꯒꯤ ꯉꯁꯤ ꯇꯥꯅ ꯂꯥꯛꯄꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯨꯄꯥ 50 ꯄꯤꯕꯤꯌꯨ ꯑꯩ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯚꯤꯛꯇꯤꯝ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯡ ꯑꯁꯤ ꯁꯣꯛꯂꯦ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯖꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯅ ꯀꯣꯂꯦꯖ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯁꯣꯏꯗꯕꯅꯤ ꯄꯥꯔꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯕꯤꯀ꯭ꯔꯥꯟꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯟꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯗ ꯍꯥꯏꯔꯛꯏ ꯑꯋꯥꯕ ꯇꯥꯕꯅ ꯄ꯭ꯔꯖꯥꯅ ꯇꯥꯕ ꯑꯗꯨꯒ ꯀꯥꯟꯅꯕ ꯐꯪꯕꯅ ꯀꯔꯞ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯅ ꯀꯥꯟꯅꯕ ꯐꯪꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯁꯔꯀꯥꯔꯁꯤꯡꯅ ꯐꯥꯏꯜꯁꯤ ꯇꯦꯕꯜ ꯑꯃꯗꯒꯤ ꯇꯦꯕꯜ ꯑꯃꯗ ꯆꯠꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗ
ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯂꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯖꯕ ꯄꯤꯔꯝꯃꯤꯕꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯤꯒꯤ ꯏꯃꯣꯁꯟꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯟꯅꯔꯤꯕꯅꯣ? ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯤꯁꯇꯦꯝꯗꯤ ꯍꯣꯡꯕ ꯁꯨꯡꯂꯩ ꯂꯩꯔꯣꯏ, ꯅꯦꯇꯥꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒ ꯂꯣꯏꯔꯦ, ꯃꯤ ꯋꯥꯒꯦꯔꯥ ꯃꯤ ꯁꯤꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯟꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯗ ꯄꯨꯟꯅ ꯃꯤ ꯀꯌꯥ ꯁꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯁꯤꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯔꯤꯁꯤ ꯕꯣꯝ ꯑꯃꯈꯛꯇ ꯅꯠꯇꯦ, ꯕꯣꯝ 3ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯥꯟꯅ ꯑꯁꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯗꯨ ꯄꯤꯈꯠꯂꯛꯎ, ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯁꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯤꯁꯤꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯂꯥꯌꯦꯡꯗꯣꯔꯤꯕꯁꯤ, ꯀꯔꯞ ꯑꯣꯏꯔꯕ ꯔꯥꯖꯅꯦꯇꯥ ꯀꯌꯥꯗꯨꯁꯨ ꯌꯦꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗ ꯂꯟꯗꯟꯗ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ, ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯔꯤꯕ ꯅꯪꯒꯤ ꯘꯔꯤ ꯔꯣꯂꯦꯛꯁ ꯑꯗꯣ ꯌꯥꯝꯅ ꯇꯥꯡꯕ ꯘꯔꯤꯅꯤ, ꯂꯥꯏꯔꯕꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜꯗꯒꯤ ꯅꯪꯒꯤ ꯘꯔꯤ ꯑꯗꯨꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯗꯣ ꯂꯥꯏꯔꯕ ꯀꯌꯥꯗ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯨꯟꯇꯣꯛꯈꯤꯕꯅꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯅꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡ, ꯃꯍꯥꯛꯀꯤ ꯂꯟꯊꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯄꯅꯤ꯫ ꯅꯪꯁꯨ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯗꯤꯜꯂꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯑꯩ ꯔꯤꯁꯦꯗꯨꯜ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ, ꯄꯨꯟꯁꯤꯗ ꯕꯕꯥ ꯅꯪꯕꯨ ꯋꯥꯈꯜꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯊꯃꯣꯏꯗꯒꯤꯁꯨ ꯈꯔ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯄꯪꯕꯒꯤ ꯊꯕꯛꯅꯤ꯫ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃꯒꯤ MD ꯑꯃꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯔꯕ ꯀꯝꯄꯅꯤ ꯑꯃꯅ ꯄꯩꯁꯥꯒꯨꯝꯕ ꯗꯣꯅꯦꯁꯟ ꯇꯧ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯟꯒꯤ ꯅꯠꯇ꯭ꯔꯒꯅ ꯇꯦꯛꯁ ꯊꯤꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯞ ꯑꯣꯏꯔꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯗ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯔꯤꯖꯤꯒꯅꯦꯁꯟ ꯏꯔꯗꯨꯅ, ꯑꯩ ꯉꯁꯤꯗꯒꯤ MD ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯀꯝꯄꯅꯤꯁꯤꯗꯒꯤ MDꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯩꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ, ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯊꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯖꯥꯗ ꯌꯧꯍꯟ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯅ꯭ꯌꯥꯏ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯇꯤꯂꯛꯇ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗꯤ ꯀꯔꯣꯔ 100 ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯣꯔ ꯂꯤꯁꯤꯡꯗ ꯍꯨꯔꯥꯟꯂꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧ ꯇꯥꯔꯦ? ꯃꯗꯨꯒꯤ ꯍꯤꯁꯥꯕꯇꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯇꯤꯂꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ, ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯅꯦꯠꯋꯥꯔꯛ ꯑꯃ ꯁꯦꯝꯃꯤ, ꯗꯤꯖꯤꯇꯦꯜ ꯑꯣꯏꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯌꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯋꯥꯕ ꯇꯥꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯤꯗꯨꯁꯨ ꯂꯥꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯦꯠꯋꯥꯔꯛ ꯑꯃ ꯁꯦꯝꯂꯗꯨꯅ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯍꯟꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯤꯂꯛꯅ ꯃꯈꯥ ꯇꯥꯔꯛꯏ, ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯨꯠ ꯇꯧꯔꯤꯕꯅꯤ, ꯇꯧꯕꯇꯕꯨ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯀꯠꯊꯣꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯅꯟ ꯁꯨꯔꯥꯅꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯥ 2 ꯆꯪꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥꯁꯤꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯝ ꯂꯧꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯀꯧꯔꯤꯕ ꯑꯁꯤ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥꯅ ꯀꯧꯕꯅꯤ꯫ ꯕꯤꯀ꯭ꯔꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯂꯤꯕ ꯑꯗꯨ ꯗꯨꯔꯒꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯗꯨꯗ ꯄꯩꯁꯥ ꯗꯣꯅꯦꯠ ꯇꯧꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯗꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯄꯤꯗꯣꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯔꯣꯔ 5ꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯔꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯀꯔꯣꯔ 5 ꯄꯤꯗꯕ ꯌꯥꯗꯗꯅ ꯀꯔꯣꯔ 5 ꯆꯦꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟ ꯃꯐꯝ ꯑꯗꯨ ꯂꯥꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯣꯔ 1 ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯟꯇꯔꯦꯁꯁꯤ ꯌꯥꯝ ꯆꯥꯎꯏ, ꯀꯔꯣꯔ 5 ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯤꯌꯥ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯨꯔꯝꯃꯨ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯥꯟꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯩ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯕꯤꯀ꯭ꯔꯥꯟ ꯑꯛꯁꯔꯥꯗ ꯑꯩꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯠꯄꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯛꯁꯔꯥꯁꯨ ꯕꯤꯀ꯭ꯔꯥꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯤꯀ꯭ꯔꯥꯟꯁꯨ ꯇꯥꯇꯥ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯔꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯈꯥꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯀꯧꯔꯗꯨꯅ ꯀꯣꯔꯠ ꯃꯃꯥꯡꯗ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯕꯣꯝ ꯑꯗꯨ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ, ꯃꯁꯤꯒꯤ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ, ꯍꯥꯏꯕꯗꯤ ꯀꯔꯞ ꯑꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ ꯑꯁꯤ ꯐꯤꯕꯝ ꯇꯥꯔꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯥꯇꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯄꯩꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯁꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯂꯤꯒꯦꯜ ꯑꯣꯏꯅ ꯀꯦꯁ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀ꯭ꯔꯥꯟꯁꯨ ꯂꯤꯒꯦꯜ ꯀꯁꯇꯗꯤꯗ ꯂꯩꯈꯤ, ꯍꯥꯏꯕꯗꯤ ꯖꯦꯜꯗ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯛꯁꯔꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯂꯟꯗꯟꯗꯒꯤ ꯀꯧꯈꯤ꯫ ꯑꯛꯁꯔꯥꯕꯨ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯛꯁꯔꯥ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯕꯤꯀ꯭ꯔꯥꯟꯠꯀꯤꯗꯃꯛꯇ ꯃꯤ ꯃꯌꯥꯝ ꯂꯩꯗꯨꯅ ꯏꯖꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯃꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯏꯁꯣꯔꯅ ꯂꯥꯏ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯄꯤꯔꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯟꯗꯟꯗꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯦ, ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯂꯥꯛ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯃꯇꯪ ꯇꯣꯂꯣꯞ ꯄꯤꯗ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯂꯩꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯩꯁꯥꯁꯨ ꯑꯃꯇ ꯄꯤꯗꯕꯤꯗ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯆꯨꯝꯃꯤ, ꯅꯪ ꯑꯃꯁꯨꯡ ꯅꯃꯥꯅ ꯈꯜꯂꯝꯃꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯝꯃꯦ, ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯩꯁꯥꯇꯃꯛ ꯈꯟꯕ ꯌꯥꯗꯦ, ꯋꯥꯈꯜꯗꯒꯤ ꯅꯠꯇꯅ ꯊꯃꯣꯏꯅꯁꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯅꯪꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯎꯕ ꯉꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯔꯕ ꯂꯣꯌꯔ ꯅꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯣꯌꯔ ꯅꯦꯛꯄꯤꯒꯅꯨ, ꯀꯦꯁ ꯑꯁꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯗꯨꯝ ꯊꯦꯡꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯕꯤꯀ꯭ꯔꯥꯟ ꯁꯨꯔꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯅꯟ ꯁꯨꯔꯥꯅꯥ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯣꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯄꯥꯎ ꯑꯁꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯁꯨ ꯇꯥꯗꯨꯅ ꯂꯩꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯤ ꯑꯦꯗ ꯑꯩꯕꯨ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯍꯤꯗꯥꯛ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯅꯤ, ꯅꯪꯕꯨ ꯋꯥꯟꯊꯅꯕ ꯄꯥꯎ ꯑꯃ ꯄꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯪꯕꯨ ꯀꯣꯔꯠꯇ ꯀꯧꯅꯕꯒꯤꯗꯃꯛꯇ ꯁꯃꯣꯟ ꯊꯥꯔꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯨꯝꯕꯨꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯛ ꯑꯣꯜꯂꯗꯨꯅ ꯍꯜꯂꯛꯏ꯫ ꯀꯔꯤ ꯄꯥꯎ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯩꯈꯣꯏꯗ ꯚꯔꯥ ꯊꯝꯃꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯕꯤꯂꯤꯅꯤꯌꯔ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ, ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯍꯨꯔꯥꯟꯕꯗ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯄꯤ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯀꯣꯔꯠꯇ ꯅꯈꯣꯏꯁꯨ ꯁꯃꯟ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯄꯥꯔꯇꯤꯒꯤ ꯃꯤꯡꯆꯠ ꯌꯥꯝꯅ ꯊꯤꯔꯦ, ꯅꯪꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧ, ꯅꯠꯇ꯭ꯔꯒꯅ ꯅꯪ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯗꯨꯅ ꯂꯩꯈꯤ꯫ ꯀꯔꯤ ꯇꯧꯗꯨꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟꯅ ꯖꯦꯜꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯗ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯕꯤꯀ꯭ꯔꯥꯟꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯧꯕꯇꯕꯨ ꯕꯤꯀ꯭ꯔꯥꯟꯅ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯐꯨꯔꯗꯨꯅ ꯖꯦꯜꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯤ ꯑꯗꯨꯗ ꯎꯀꯤꯜ ꯑꯁꯤ ꯀꯅꯥ ꯅꯦꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯎꯀꯤꯜ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯎꯀꯤꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯕ ꯎꯀꯤꯜꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯕꯨ ꯀꯔꯞꯁꯟꯒꯤ ꯆꯥꯔꯖꯇꯒꯤ ꯀꯣꯛꯍꯟꯈꯤꯕ ꯎꯀꯤꯜ ꯑꯗꯨꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯁꯤ ꯄꯨꯡꯗ ꯂꯨꯄꯥ ꯂꯥꯛ 10 ꯂꯧꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯥꯟꯁꯨ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯗꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯥꯛꯈꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯁꯨꯈꯤ꯫ ꯀꯦꯁ ꯑꯁꯤ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯤꯀ꯭ꯔꯥꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ, ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯀꯦꯁ ꯑꯁꯦ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯅꯤ, ꯚꯣꯠꯁꯦ ꯑꯃꯅꯕꯨ ꯀꯥꯔꯣ ꯄꯋꯥꯔ ꯄꯥꯏꯕꯗꯤ ꯀꯔꯞꯁꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯑꯗꯨꯃꯛ ꯄꯥꯏꯕꯅꯤ꯫ ꯁꯍꯔ ꯑꯁꯤꯗ ꯁꯦꯔꯤꯌꯦꯜ ꯕꯣꯝ ꯕ꯭ꯂꯥꯁ ꯊꯣꯛꯈꯤꯕꯅꯤ, ꯃꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯁꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯗꯤ ꯁꯣꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯄꯤꯒꯅꯤ, ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯤꯈꯤꯗꯦ꯫ ꯑꯋꯥꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯦꯝꯅꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯕꯗꯤ ꯂꯥꯏꯗꯅ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯨꯁꯨ ꯂꯥꯌꯦꯡꯗꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯗꯤ ꯂꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯕꯤꯜꯗꯤꯡ ꯅꯤꯡꯈꯥꯏꯕ, ꯇ꯭ꯔꯦꯟ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ, ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ, ꯏꯀꯪ ꯊꯣꯛꯄ, ꯁꯨꯅꯥꯃꯤ ꯂꯥꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯒꯣꯔꯃꯦꯟꯠꯁꯤꯡ ꯑꯁꯦ ꯃꯅꯥ ꯄꯪꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯃꯠꯇ ꯇꯥꯁꯟꯅꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯄꯥꯡꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯄ꯭ꯔꯣꯁꯤꯖꯔ ꯃꯌꯥꯝ ꯂꯩ, ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯆꯪ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀ꯭ꯔꯥꯟꯅ ꯍꯥꯏꯔꯛꯏ,
maram yam chaungna lei maramdi masigi maram ase mi yam nati government corruption tawbagini haiduna hare bomb blast ki numit aduda aina masigi mantri asida lupa crore ama lain nabi tamata pibini adubu crore adu mahana mahaki black money thamba account adu hapsangkhre mayam du mating pangni haiduna mahana paisa tasanduna thamliba nayak haribu nupa do te karamsna te masigi home minister Jayendrani haiduna hare मंत्री मंडल सिंह असना मखोगी ब्लैक मनी एदो नायक त पुनः पैसन्दनु थामबनी मदुगी पैसा सिंह अदुनि अइना हुराली बसे हाइदुन हारे अदुगा दुर्गा चैरिटेबल ट्रस्ट की खुथांगदा अवाबा तारबा मी सिंह अदुरा अइना लोइना यहोनबनी हाइदुन सो हारे मसिगी मरि लेनबा चेक तगी वाउचर तगी बैलेंस शीट तगी खुदिमक अइना कोट लोइना पीरबनी हाइदुन हारे कोट पिरक्लिबा चे सिंह अदु सु जस्ना येंदुना लेखि चे सिंह अदु जेन्युइन ओइदुना लेमी अदुगा महाना मखा तारे येंबियो अदुगा हौजिती विक्टिम ओइरबा मी सिंह अदु करम पुंसी महिंगदे हिंगलिबगे हाइबदु हाइदुन हारे मदुदा विक्टिम ओइरबा मी सिंह अदु हौजिती माइ मागी मथौ अमम पाइनरदुना यामना नुंगाइ याफबो ओइदतागसु माकी पुंसी अदु लाइन हिंगबदि ngamle हाइदुन हारे मदुरिदी उकिनदुना करेमनदुना हारे माइ वारिसिदि यामना फजरिने रोबिन वुड की वारिगा मानैने फिल्म बु इगदबनि हाइदुन हारे मदुरिगी उकिलदुना हारे पैसा सिंह अदु होम मिनिस्टर गिनि हाइबसि प्रूफ पिबा ngamगदरा हाइदुन हारे मदुदा विक्रांत ममांग थक्ता आनंद अमसुंग माकी गर्लफ्रेंड अदु हाट के तबु मतमदा कनखिबनी मखोय अनी दुबु महाना कोट पोरे मखोय अनी नसु पैसा सिंह अदु नायक हाबिदी होम मिनिस्टर गिनि हाइदुना लोइन हारे निमित अदुदा महानादी मखोयबु हाट नबि दमतो ऑर्डर पिखिबनी अदुबु तंजा अदुदा विक्रांत लाक्तुना मखोयबु कनखिबनी हाइदुना सोहारे मदुरिदी नायक हवलदुना मखोय अनी सी अगी मखारा थबक तोमबनी पैसा सिंह यामना मथोंग खंगद्रा मांगले हाइबगे अइना पुलिस केस तौदुना मखोयबु थबकतगी तांदोखिबनी मरम मदुरा मखोयना मदुगी मतांग अदु पुखलदुना मथमोयदा नुंगाइतबगी अइगोंदा लमन खुमलिबनी हाइदुना हारे मदुरिगी उकिलदुना करिगुम मखोय हाइसि चुमतारगदी मखोयदा प्रूफ लेबम थुई हाइदुना हारे वाहिलुता मथंदा विक्रांत वीडियो फुटेज अमा सबमिट तौबनी मदु येंबियो हाइदुना हारे वीडियो दु प्ले तौब मतमददी नायकना मखोयनी वरि सनबई मतांग अदु अइखोयना उबा फंगी मसिदा नायकना हारिबसना अइना नायक हारिबा मिंग असि नखोयदा खंगनबगी मतांग से आइगी ब्लैक मनी सि नखोयदा थमनबि दवता खंगनबनी हाइदुना हारपनी मदुरा उकिलदुना मसिगी वीडियो सि उरुबा मतमदगिदी माग असि मरा लैरे माग असि जेल थमु हाइदुना हाइगदबनी अदुबु मागी वीडियो असि सेमदोक सेमजिन तौबनी मसि एडिट तौबनी हाइदुना हारे अतोबा वीडियो फुटेज अमा प्ले तौरकपा मतमददी अइना नायक हाइबा मिंग असि मयांगी सेवा तौनबगिदमक्ता सिजिनबा मिंगनि हाइदुना हारे नखोयगुंबा करप ओइरबा मिसिंगबु अइना कुपसिनदुना थमगदब नते हाइदुना हारे मदुरा विक्रांत मसिगी वीडियो असि फेक नि हाइदुना हारे मसिदा यामना ngaphu mata ama haitagadi chapmana video amabu विक्रांत सु पारमी होम मिनिस्टर सु पारमी करमना पारमी बुनो हाबसी अयंग वै खोइसु ज्ञान तादे अमसुंग अई सामक सु ज्ञान तादे नत्रगना मसिदा प्रूफ सिंग असि लीक ओइबगी मोंग सु अइखोइना उबो फंगे मसिगी वीडियो असि फेक नि हाइदुना विक्रांत लौपदगिदी उकिलदुना सु वीडियो दु करमना ओरिजिनल नो करमना नकली नो हाबदु लेप थादुना टेस्ट होलो हाइदुना हारे उकिलसिना हारिसिना विक्रांत की वीडियो से नकली ने हाइदुन हाइबनी अमसुंग विक्रांत हारिसिना मखोई वीडियो दु नकली ने हाइदुन हारकनी मदुर विक्रांत हारक्लिबसना लेब टेस्ट तौब मतमदा मखोइना टेस्ट रिपोर्ट अदु लैरदुना अरान बसी अचुबो हेलनी हाइदुन हारे मदुर उकिलदुना कीरबना नंग हुमांगा तारे इदुबो हाइदुन हारे मदुरिदी उकिलदुना हारे वरी से चही कुमंगाई ममांगदे हरकनी माकी ममा दुर्गा देवी हारिबसिना चैरिटेबल ट्रस्ट अमा हांगलिबनी हाइदुना मयामबु अपंगुसीबनी माकी नुपाना अतोप कंट्री चलदुना पैसा तालक्तुना ब्लैक मनी सिंह अदु चैरिटी तौरिबनी हाइदुना महाना डोनेशन तौरुतुना ब्लैक मनी दे वाइट मनी ओंथोकनी हाइदुना हारे मदुदगी विक्रांत हारे अहिंग सिंहदी इज्जत पीबिद्रे सिखिबदुदी इज्जत फाव खा तौबिबदी याइदुना हाइदुना हारे मदुरी उकिनदुना हारक्लिबसना आनंद सुराला हारेबसी यामना चावबा बिजनेसमैनी मरमदुना आइगी क्लाइंट होम मिनिस्टर सिना महाक उनहबा मतमदा माना आइगी क्लाइंटदा रुपा करोड़ क्यामरुम करप्शन ओने पीबा पामखिबनी मदुगी मुहूर्त मखोइना पामलिबासी सुराना इंडस्ट्री निखनबैदमक्ता 100 एकड़ की लम पामखिबनी मसिदा आइगी क्लाइंटना याखिदबनी मरम मदुना मखोइना गवर्नमेंट अमसुंग पॉलिटिकल ओइना ब्लैकमेल तौरकपनी हाइदुन हारे हाइबदी ममांग तक्ता मखोइगी लमदा इंडस्ट्री हांबियु हाइदुना चलुबा अदुदी महानोइना दगलांग ओंथोरक्तुना लम पामबैदमक्ता मंगोंदा करप्शन तौसले हाइदुना हाइजलपनी मदुरी उकिलदुना हारे आइगी क्लाइंट असि यामना चंबनी माना अखोगी जुडिशियल सिस्टम असि उथाजबगी होम मिनिस्टर अमसुंग मागी कैबिनेट मिनिस्टर दु मफम से लाक्तुना यामना लेना फमदुना लेरिबनी दुर्गा देवी चैरिटेबल आश्रम अदुदा इंक्वायरी तौहनबैदमक्ता सीबीआई गी मी थाजलु हाइदुना हारे असुम तौदुना केस असिसु डिसमिस तौथोको हाइदुना हारे वाहिलुता मतमदा जज अदुना
Durga Devi Charitable Ashram aduda inquiry tawna amasung video sing adu chumra lamra adu check taw haiduna order pirai. Madudagi di Home Minister duna tholokpa matamda Vikrant Mahna nakoina na yedun hare makoigi charitable trust adu inquiry tawna lakliba CBI officer adu aina tharo makoigi trust adu pumu muthasi haidun hare Vikrant su tasana david mafam madudagi chatke madudagi numida adudi makoi matha yamna saki nongalapa matamda CBI officer adu kawlo haidun hare lakliba CBI officer se mamang thakta Nayaki paisa mangkhibagi thijan khomjamba lakhiba CBI officer aduni Mana mafam madura lakpa matamdadi CBI officer adu makhoi mini haidna khalubani adubu Vikrant ki mi oiduna Vikrant ki wa oina ngai uraliba paisa sing adu Nayakini haiduna hare haibdi mamang thakta maki paisa mangkhre haiduna mangonda phone tawpa matamda Nayakti nakong tadabanina maki nakongda habliba device aduda recording yawbanina recording khudima adu recording sing adu loina yawi haiduna mahana just aduda recording sing adu loina sinaki mahana recording sinaba matamdasu recording asi achumbani chumdabadi habagi test tawraba matungda test tawbagi document adusu mafam aduda sinarabanina Home Minister aduna yetpagi upai lekhide numida aduda Vikrana CBI officer adubu mahakki manata kaukhibadi mahana CBI officer adura harakliba asi hural khudima asi aina loina huralibani habisi khangna nangna nayakta aramba report piriba karigino haiduna hangi madura CBI officer aduna hare Sahi taragi mamangda landmine ama pukhaibadagi aigi nakong asi pangkhibani maram aduna handicap amagi punsi asi hingbagi awabado ai khangi maram aduna aina kanamta darkar oide ai karap oibade adubu aina tawba thabukta ai thawai yang tawi nang tawriba thaba adu achumba oibagi aina nangi mating panglibani haidun hare madudagi Vikrana hare adomna thabuk tawba matamda yengu parja singna hidak leba matamda tax ne haiduna lupa kharati kakhrani kakhriba tax adudagi adomna tolo phanglibani Maduna adona pusi hinglibani aduga mayamnasu adomu thagalibani adubu karigumba corrupted oreba mi magi paisa salu taragadi sariba paisa sing adu mi magi hak maladuna nangonda lakpa senphamni maduna afaba karshi oiro haiduna hare mioi bagi pusi da tangka marai tangka aduda mahana khanduribasi mahana achumbagi damukta lepkadra natragana arambagi damukta lepkadra haiduna khalakadaba mikup aduni haiduna hare Vikrana hariba wahom sing adu talobudagidi mahaki thamoi du hongladuna Kota lautuna mahana Home Minister amasung Minister miyam sing adugi mayokta mahana proof sing adu thamkhibani madurigi Vikrana makha tare Home Minister na bol lepamdai matamda mahagi property asi 29 lakhs ne haidna hare adubu hawliti mahagi property asi 1000 crore soina lekhre masi kalai di pasano haidna hare madurigi mantri mahawalaktuna hare mahana pasha hurale haiduna mayam mamada harebani na mahapu dandi bigadamni haidna hare wairu tabda Vikrana hare aidi katabugi police ta phadriba aidi nakhoina huraliba paisa sing adu mayamda loni yawhalibani aduga whistleblower 2011 gi ek adugi matungina aidi prosecute tawum thokte protect tawum thui haduna hare madurigi nupa am tholotuna karigumba nangna akhoi nayak bhagi mayokta thabak tawtaragadi sahar situmna mai thagani haduna hare waidu ta matamda Vikrana hare masini lebang ningba amaga mantri gi makha pona thabak tawba mi amagi khenaba se nakhoi wakhandadi thugai khaiba khata khalamgani ne haduna hare karigumba nakhoina thugai khaiba tawning taragadi Nakoina tawba yaribase nupising mathanda chatpa ngamdriba amasung hospital singda angang kyamarum siriba aduga builder sing businessmen thikadar sing kya sing adugi mayokta nakoina kholaw lawgadabani makoina khoigi hak mahanglibani haidun hare achumba maram amagi damaktari nakoina kaidongweda su andolon tawroi sumnatagi karap oreba neta amagi mayokta thabak tawri haidun nakoina andolon tawdribani haidun hare yan tara hojiti makoina nakoidagi hak khatanate nakoidagi chana thaknaba hingnaba jibika khudimak loina mulibani haidun hare aduga karigumba hayeng fatta nungda ama thok taragadi nahaki ex-gratia paisa adu makoina loina sakhidribani haiduna sware madure nupa ama tholtuna hare adomna haibadu chumi corruption asina chamchamba misu yamna warabani haiduna hare wahairu ta matanda Vikrana hare chamchamba mi sisu afaba nate makoina pattaba mising adusu vote ki matamda paisa lawduna makoina vote hadaribani afaba mi oina vote hadarambagadawi hongna yum phangani solok sembigani ising tharakani mai phangangani haiduna nakoina vote adu pire Falibra Fatabra Sukhande, Corruption Gahor Pamdi, Micham Dagini Hadun Hare, Maramadun Nakosu Home Bataka, or Hadun Hare, Madurinu Palm Hare, Pariako Hongage, Makoi Mayok Tabaktaroge Adubu, Makoi Sidandi Fangam Dida, Supreme Court Hetakini, Zella Lesu, Heta Tolakani, Akoi Kaributo Dribi Hadun Hare, Maduri Hare, Judicial System Kariguma Makoida, Dandi Pibangam Taragadi, upon Barpazana, Swiss Bank, email Tagatami Aduga Makoi, accounting Adu Ben Tahongadavani, Maduri Jas Adun Hare, Business Commission, Amasung Anti Corruption Department Singna, Corruption Sing Mutanabu Honari,
ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀ꯭ꯔꯥꯝꯅ ꯍꯥꯏꯔꯛꯏ Amazon, eBay, Flipkart ꯑꯁꯤꯅꯆꯤꯡꯕ ꯁꯣꯞꯄꯤꯡꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯀꯟꯐꯔꯃꯦꯁꯟ ꯃꯦꯁꯦꯖ ꯑꯁꯦ ꯈꯨꯗꯛꯇ ꯂꯥꯛꯀꯅꯤ Paytm, Google Pay ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗ ꯄꯩꯁꯥ ꯊꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯀꯦꯟ ꯑꯃꯗ ꯊꯥꯕ ꯌꯥꯏ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗꯤ ꯑꯦꯐꯤꯗꯦꯚꯤꯠ ꯁꯔꯇꯤꯐꯤꯀꯦꯠ ꯐꯥꯏꯜ ꯑꯃꯁꯨꯡ ꯇꯦꯕꯜ ꯑꯃꯗꯒꯤ ꯇꯦꯕꯜ ꯑꯃꯗ ꯁꯤꯒꯅꯦꯆꯔ ꯑꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯄꯩꯁꯥ ꯐꯪꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯀꯂꯦꯛꯇꯔꯒꯤ ꯑꯣꯐꯤꯁꯇꯒꯤꯅ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯠꯇꯕ ꯌꯥꯗꯦ ꯃꯁꯤꯗ MRO, ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯁꯄꯦꯛꯇꯔ, ꯑꯣꯐꯤꯁ ꯀ꯭ꯂꯥꯔꯛ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗꯁꯨ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯤꯖꯕ ꯅꯣꯝꯖꯕ ꯆꯪꯉꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡ ꯇꯥꯔꯒꯗꯤ ꯗꯥꯏꯔꯦꯛ ꯃꯇꯦꯡ ꯄꯥꯡꯕ ꯀꯩꯗꯧꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯗꯤꯖꯤꯇꯦꯜ ꯑꯣꯟꯊꯣꯛꯎ ꯂꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯃꯁꯨꯡ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯁꯤꯡ ꯑꯙꯥꯔ ꯂꯤꯡꯛ ꯇꯧ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯙꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯁꯤꯡ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯃꯅ ꯃꯤ 32 ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯀꯔꯃꯆꯥꯔꯤ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕꯁꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯤꯕ ꯃꯇꯝꯗ ꯄꯤꯔꯛꯇꯕ ꯑꯁꯤꯗꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯆꯥꯛꯄ ꯄꯨꯟꯁꯤ ꯃꯍꯤꯡꯅꯤ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯌꯨ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯁꯛꯇꯤ ꯄꯤꯔꯗꯨꯅ ꯅꯈꯣꯏꯕꯨ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯍꯟꯕꯅꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯣꯃꯦꯟꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯔꯤꯇꯥꯌꯔ ꯆꯠꯇꯣꯔꯕꯅꯤ ꯉꯁꯤ ꯑꯩꯅ ꯂꯥꯎꯊꯣꯛꯀꯗꯧꯔꯤꯕ ꯖꯁꯃꯦꯟ ꯑꯁꯤ ꯏꯇꯤꯍꯥꯁꯇ ꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯥꯌꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁ꯭ꯀꯦꯝ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯊꯥꯗꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯤꯆꯝꯁꯤꯡꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯐꯪꯒꯗꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯗꯥꯏꯔꯦꯛ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗ ꯃꯊꯟꯇ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯅ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯑꯥꯅꯟꯗ ꯁꯨꯔꯥꯅꯥꯁꯨ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟꯠ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ